Kuki militantsingna tongan-tonganba mafamsingda nongmai kapsilakpa leptabaga loinana Imphal East District ki Yangampopi Police Station ki manung chana leiba kuki taba mafamsing Urangpat, Natumching, Samusang, Kaune, P5 Mall Village dagi nongmai kapsilakre hairi. Tawdok asing asin numidang pung 9 makhairom tabada thokibani kuki militantsingna Maitei Khunsing, Sanasabi Thamnapokpi, Sabungkho Khunok Yangampopi amasung Sadi Khongwal chingba mafamsing asida nongmai round kaya marum kapsilakibani. Security singnasu khudhanduna nongmai round kaya kapkhre adumakpo hauzik faubagi oinadi asokapangi pau phangba laitri. Jadi